Miyoi mari hatkhraba tungda kuki amasung Nagasingna fajinkhiba khunja nifu mathoi maraibak tamba ngamdri Nagasingna fajinkhiba Angang ama yaona ani police ta sinarakle Kangpokwi district ki Kotlen amasung Kojim ani gi lonaba mapam amada ambush tawduna Baptist Church ki luchingba ahum hatkhiba loinena None district ki Jawjang tek ngarang numidang ambush tawrutuna Chiru naga ama hatkhiba amasung mahaki nupi buna sathina sogankhiba thawdoksing gi marakta kuki amasung naga gi kangbusingna fajinnakiba khunja nifu mathoi pung kunmari mapung phakhraba phawbada thadorokpagi paw Leitri. Makoy maraibak tamba ngamdaba phibam amada leiri thajaba yaba mafamdagi phangbu paw mana hai lohomgi thormama yawa chatkiba misam taranipal lambidagi kuki khulai paibasingna kidnap tawkibani makoy taranipal adugi manungda tara maridi konsa khuldagini amana maram bazar dagini anina senapati dagini aduga atopa amana juna village dagini yamna nungaitaba amana kuki khulai paibasingna phajilaga thamliba naga mayam adugi manungda masagi jahi ani khaktamak ngairibi sera kobi nupi macha amasu yauri Nagasingna phajilaga thamliba kuki micham yamgi masing kunhumdoini makoigi manungda Angang ama yaona Miyoi ani ngasi nungtil pung mangarom tarakpa adwaida Senapati Police Station da Naga Village Northern Guard ki kangbuna sinarakle makoi ani adudi tapau kuki village dagi pasang songloi jahi nipu amasung cycle gi songbe jang dagi hanai moi lupengni Manipur lengak nasu Deputy Chief Minister ani ki kuthangda asoi angam amata yauhandana makoi kunthra nipal mak sinahalak naba honari Adumakpo haujuk phawbagi oinadi Manipur lengakna micham miyam adu kannanaba military crackdown tawnanabagi thorang paikhatpa udri maragasida Kaubru Range Liangmai Women's Union sinduna Kanglatongbi Bazar Board ta sit in protest pangthoklaga kuki khulai paibasingna phajilaga thamkiba miyoi taranipal condition amata yaudana thadorkadabani haina taksinkhre wakat mifamda saruk yakibasingna mara leijadaba misam taranipal thadok hanaba central amasung state lengakna akhanaba mideng changlakadabani haiba kholaw kaya lauki protest ta saruk yakiba konsakolgi khunja amana hai mari leinabu authority singna asiguma makalgi thodok-sing amuk hana thogandanaba akhanaba section thorang lokhatpham thoi Raiba pambai sizinaduna fajinkhiba thadok hanaba honari Home Minister Govindas Konthausamna Nungba Assembly Constituency ki MLA Dingalu Gangmai Naga People's Front Manipur State Unit ki President su oiriba MLA Awangba Niumai amadi atai Naga MLA singa loinana ngasi Jenims ki mokta chatuna Jawjang tek ki thodokta leikidraba miyoi adugi imung manunga unaki Jawjang tek ta satharkiba attack adubo akanba mawngda condemn tawraduna Home Minister na hai miyoi ba mo oina mi amagi punsigi mamal khangadabani kayam kuina hingsa gi thawong sing chathaduna leigadoribage laingangna athuba matamda senariba miyoi sing nanaba thorang lokale thodok adu NIA da sinakiba leibra haina pamising hangkibo hang amagi paukhumda minister na hai haujuk phawagi oinadi laingang ni hiram masigi matangda warep lowa leitri Central Paramilitary Forces amasung State Security Agency single loinena security review meeting ama pangthokre athuba matamda warep ama lawraga miyam da soidana khanghan gani haiki